शाबाश रमेश सीसने नहाक की अहान बतान जब पैसा याम नुंगाइजरे डॉक्टर हला अब्रे इब्रुंगो लाए इमा अगी अहान बतान जरप पैसा दगी इमा की लेरप खुदोल ने इमा ngasi dagi ai khoigi nungai banu mit haibdo horabani इजा सिदी होना बदा कलु hona jagi ima ado phare ima ai nungai ba paw se imanap singda amuk tamugi ke ko ita raghu ताऊ रमेश raghu sine nangi damakta lerakpani इताऊ कुमई हराव बगल लेब्रो leite da ai khoigi nungai ba yai phaba matam la abane hairi sin nangi sune आई गिसु 12 पास तो वो आई कदाई दगी नुंगाई बनो itaw nahaki tungi punsi semnaba sakti hairibudugi matangda itaw butadribarane scheme asigi manungda sector 13 dagi hena lei isagi apamba aningba sinfamgi training lawbu yai ekhoiga loinena atai lakh kunmari naharol kaya amasu scheme asidagi kanaba phangadori bani असेंबगे आइने डिजाइनर ओइबगे आसासिसु फंगबा ngamhangadra soidana ngamgadorabani स्कीम मसी मतौ करम थागने itaw yam like khrabajani da NSDC gi number sino nipan nipan sino 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 manga 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 da miss call piduna natraga www.pmkvyofficial.org gi website ta changduna isagi anakpada pangthokpa sinfam gi kem ki matang da paulo biu natraga na recognize tawraba PMKVY training center amada chatuna enroll tawbiu si da natana course mapung phana loirba matungda sarkarna certificate amadi skill card pigadoribani masina ekhoina thabak phangbada lahengadoribani इताऊ सिगी स्कीम सिदी यामन काने है yam kana khrabjani da makhatana scheme masigi course loirakpada sarkarna sel gi oiba manasu pibiduna isagi fee thibadasu haningai leitana mateng panggadoribani यामन फरेदा अदु ओइरबदी ngasi mak स्कीम असिगी matangda akupam ro lawrurage fare se ai haksu imanaba ataida paw ngai basi tamukhige itaw sina nangi sina nangi ni taw PMKV affiliated training center amada isaga chanaba isana pamjaba course amada mingchanbiu candidate singna training gi fee amadi assessment fee thibi gadamni training center singna course gi fee asi lepkani training partner singna candidate singbu training fee thidana training yahunba yagani adubu candidate singna mingchanba matamda assessment fee thibi batai training amadi assessment mapung phana loirakpada candidate singbu government gi certificate amadi sale gi oiba mana phangbigani sale gi oiba mana asi candidate ki bank account ta changakani karigumba training fee hana thibidana training lobiragana sale gi oiba mana adu phanglaga training partner da award percent from adu pisin bigani candidate singna sale gi oiba mana adu amuraktang phangbiba yai candidate singna sale gi oiba mana amuraktang dagi hena phangde haibasi khangnaba aadhar number sijenai aadhar card leitaba candidate na masagi mobile number amadi atopa id samna hairabada EPIC haibadi elector photo identity card amadi pan haibadi permanent account number piduna mingchanba amadi training phangba yai adubu sale gi oiba mana phangnaba aadhar gi damak register tawba tai UID leitaba state taruktadi atopa ID sing candidate ki certification amadi sale gi oiba mana phanghanbada chanagani miyam da thamjaning ba wafum amana namthak tawba recognize tawdaba training center sing dagi laptop piu scheme asigi manungda karigumba nungai taba ayet pa thengna birabadi ekhoi gi website ta wakat piu